Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tobirau terms and conditions apply. Good afternoon, ELITETV ki test of cartoon ki mahawming tabiri so ham taram sri maro ngasi imfala pongo pau se sengi cartoon singda kari haning liba kari fonok liba kari wakal khalang liba habaduni mehamda sadonga taksebani adu thoromni sadonga taksebagi hamda lekho chage hak khoi sanga express ki onthokpani da haribasida onthokpani da hariba khoi ki cartoon si jengbio Narendra Modi si amna Modi ni am nungaina phama chokki de phamaga wahong chida chana ba tharga wari sanara leibaduni adeda Wahong Sina Harak Paniba. Modi ji, India is the mother of democracy. Adu Simatakta, Lord Krishna Poki Mamulam ni. Maitei Jati ki Sukara Kanbiyu, Maze agreement Kautuk Piganu, and Hazik Tuan Bakoi, Maze agreement pre-Maze agreement status Takoi Legatum Haba, Tuan Bak Kongjang Katsakan Belady, and Maitegi Pambai Pangtokana Tuan Zagasing Dakaking the Pangdogre, remain follow Pangdogre, my Tona Tuan Konsitakoi. Dabi tawbad lady ana swaisida akogi India si mother of democracy ni democracy ki mama ne hainare bani adu amrum mathakta akogi Lord Krishna India si da poki bani haidana hazik am thadan nari bani ana maitai jati ki sukhara kanbiyo major agreement koktopi ganu haibane da mana kem ta da bisu sumana haije ngai ko aw bosi charo dana na masai gi ta da bodo mayam na hari mayam si kochi tana tasin drabra uno usin drabra haiba adumba Tana Tasindraba, Uno Sinadraba, Madan Quadi Atoba, Quadi Tasingba, handicapped Aduni, Haidana, Akang Haim, Supong Ravni Aduna, Sajda, Narendra Modi, so far as the Pauda, Manipur issue Sikariba, the minimal Drani Sudro Pausibuda, single Wayamata Haidabni, Hay Hanchiti, Mogdani Taum Paragadabni, and Hoji Pauda, Manipur, Hangi, Neketa Peret, Torgata Hongiba, Adu Matang do Natanazi Bokta, Wayamta Hydri Aduna. Swaisida, Pana Hajera Gasu, Tabidi, Manwide, Naiko, Ahawasi Saro Dana and Hybado. Madugiam Pazaba, one took labor as a Macarton in a Tamzake. I think the lace Nakoi, Sanalebaki, Lori Dana Hybadoni. Another Baki Lori, anywhere made up by anywhere Sanabani. Swai the Tatbadi, Capsin, Duna to Gairaga, Ching the Tatbadi, Ying Legalay High Nena, Haji Maruina Koi, Tenopolda. Adum state ki force sange to da changba yaro na thingle be phom duni da pukalai se cartoonishina adaji imara bai bin hayni adura amajina khumai ching dadi moi marudo pokhai de ye ana akhoi ngaling edi hauna akhoi ching tam sida administration ji yowi yodi habi gi dum ye naraga lakhi baduni ana akhoi ji manga sa e khana baduni surasanpu almost liberated zone gi time ni leisi aduna aji jaga sing da akhoi State force Changba Jagado the Changba Yaro Hadana Dharna Tauri Haivni, Lambi Talaga Lavni Hausi, Ana, Akos Data, Jimmy Unazagi and Akogi Infalda, supermarket singing Machingam number the Reprotection Force Campus in the hecta, carved on a cotton imam, soaked in Hazibog, that lying the lady Patri, Pomachet, Akogi, Mo Pomna Panba, Ati Atopa, Aduda Kapada, Chara Marubu, Yogi Hadanakoi, Madu media the report of Lake Revenue and the Saida, Saida Tatpadadi. Caption the Natugaraga, Ching the Tatpadi, Yang Legalay Haine, and I have Amadana Kumakuni. O Ching the Dimu Marudo, Pokai de Ye, and Yampazaba, Wapamni Tamabasi, Yamakanba, Wakan Kalan Beapa Pony. But I'm the lady Koi
ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯏ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯏꯁꯤꯗ ꯌꯥꯎꯔꯤꯁꯤꯗ MLA ꯃꯟꯇ꯭ꯔꯤꯁꯤꯅ ꯌꯦꯡ ꯂꯥꯛꯄꯅꯤ ꯈꯨꯟꯁꯤꯗ ꯃꯤꯁꯨ ꯌꯥꯝ ꯇꯥꯛꯑꯦ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯗ ꯃꯥꯅ ꯍꯥꯏꯕꯅꯤ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯋꯥꯠꯇꯅꯕ ꯁꯔꯀꯥꯔꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯈ꯭ꯔꯦꯅ ꯁꯣꯐꯥꯔ ꯍꯧꯖꯤꯛꯐꯥꯎꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯈꯥꯏꯅꯔꯒ ꯈꯥꯏꯒꯠꯅꯔꯒ ꯑꯗꯨꯝꯕ ꯄꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯋꯥꯠꯇꯅꯕ ꯁꯔꯀꯥꯔꯅꯅꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯈ꯭ꯔꯦꯅ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝꯅꯤ ꯑꯗꯨꯝ ꯁꯦꯡꯅꯁꯨ ꯁꯦꯡꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯅ ꯍꯣꯠꯅꯔꯦ ꯅꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯅꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯚꯣꯂꯟꯇꯔꯤꯂꯤ ꯂꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯒ ꯀ꯭ꯂꯕ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤ ꯂꯩꯁꯤꯅ ꯃꯌꯨꯝꯗꯒꯤ ꯑꯉꯝ ꯑꯉꯝꯕ ꯈꯥꯏꯖꯤꯟꯅꯔꯀꯥꯟꯗ ꯑꯁꯤꯁꯨ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯂꯥꯟ ꯉꯥꯛꯑꯒ ꯂꯩꯔꯤꯕ ꯚꯣꯂꯟꯇꯤꯌꯔ ꯐꯣꯔꯁꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯥ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯂꯩꯉꯥꯛꯅ ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗꯤ ꯑꯝꯇꯕꯨ ꯎꯗꯕ ꯃꯥꯜꯂꯤ ꯎꯗꯦꯅ ꯈꯜꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ BJPꯅ ꯇꯧꯔꯒ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯍꯥꯡꯕ ꯚꯣꯂꯟꯇꯔꯤꯅ ꯍꯥꯡꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯍꯥꯡꯕ ꯑꯗꯨꯝꯕ ꯉꯥꯛꯇꯅ ꯎꯏ ꯑꯗꯨꯅ ꯀꯩꯝ ꯋꯥꯔꯨꯅꯨ ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯃꯌꯥꯝꯗꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯋꯥꯈꯜ ꯗꯨꯈꯠꯍꯟꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯝꯕ ꯐꯤꯕꯝ ꯑꯃꯗꯨꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯈꯥꯡꯗ ꯉꯧꯔꯒ ꯀꯩꯅꯣꯝꯃ ꯊꯣꯡꯕꯒꯤ ꯁꯤꯟꯅꯤ ꯂꯩꯖꯦ ꯀꯔꯤꯅꯣ ꯉꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯀꯔꯤ ꯍꯥꯏꯔꯒꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯈꯤꯕꯁꯤꯡꯗꯣ ꯐꯪꯂꯦ ꯈꯥꯡꯗ ꯍꯥꯞꯂꯒ ꯉꯧꯊꯣꯛꯂꯒꯦꯅ ꯃꯇꯩ ꯃꯅꯥꯎꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯁꯥꯏ MLA ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯑꯩꯈꯣꯏ 50 MLA ꯃꯥꯡꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯇ ꯕꯨꯡꯖꯥꯜ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯧꯖꯤꯛ ꯀꯥꯔꯇꯨꯟꯁꯤꯅ ꯄꯨꯁꯜꯂꯛꯏꯁꯤ ꯑꯗꯨꯅ ꯃꯣꯏ ꯂꯩꯔꯦ ꯈꯥꯡꯗ ꯉꯧꯔ ꯆꯥꯊꯣꯛꯑꯒꯦꯅ ꯑꯗꯩꯗ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯔꯦ ꯏꯁ ꯚꯣꯠ ꯃꯌꯥꯗ ꯑꯗꯨꯝ ꯍꯤꯡꯒꯠꯂꯛꯇꯧꯔꯗꯨꯕꯨꯅ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯃꯥꯡꯈ꯭ꯔꯕ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣই ꯏꯂꯦꯛꯁꯟ ꯃꯇꯝꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯚꯣꯠ ꯐꯪꯅꯕ ꯂꯦꯞꯅꯕ ꯀꯔꯤ ꯀꯔꯥ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯀꯔꯤꯝ ꯀꯥꯟꯗꯧꯔꯣꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯃꯤꯕꯨ ꯍꯤꯡꯉꯒ ꯆꯥꯕ ꯌꯥꯄꯣꯟꯇꯦ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯈꯤꯕꯗ ꯐꯪꯉꯦ ꯉꯧꯔ ꯆꯥꯊꯣꯛꯑꯒꯦ ꯀꯥꯏ ꯍꯥꯏꯕ ꯌꯥꯝꯅ ꯁꯨꯝ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯁꯥꯏꯇꯥꯔꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯁꯤꯗ ꯌꯦꯛꯑꯀꯥꯟꯗ ꯑꯗꯨꯅ ꯑꯦꯁ ꯚꯣꯠ ꯃꯌꯥꯗ ꯑꯗꯨꯝ ꯍꯤꯡꯒꯠꯂꯛꯇ꯭ꯔꯣ ꯑꯗꯨꯕꯨꯅ ꯍꯥꯏꯕ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯅꯤ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯅꯤ ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯛꯂꯛꯄ ꯀꯥꯔꯇꯨꯟꯅꯤ ꯂꯩꯔꯤꯁꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯟꯅꯤ ꯀꯝꯗꯧꯅ ꯅꯣꯡꯃꯩ ꯀꯥꯞꯂꯨꯅꯤ ꯍꯥꯏꯕ ꯑꯗ ꯈꯨꯟꯖꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣꯅ ꯀꯔꯤꯝ ꯀꯥꯛꯇ ꯃꯣꯏ ꯃꯃꯥꯡꯗ ꯃꯩ ꯊꯥꯔꯦ ꯃꯣꯏ ꯃꯃꯥꯡꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯦ ꯃꯣꯏ ꯃꯄꯥꯟꯗ ꯆꯦꯡ ꯐꯛꯑꯦ ꯃꯣꯏ ꯃꯃꯥꯡꯗ ꯁꯥ ꯁꯟ ꯄꯨꯔꯦ ꯉꯥ ꯍꯨꯔꯥꯜꯂꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯂꯣꯏ ꯇꯧꯔꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯟꯅꯤꯅ ꯑꯗꯨꯝ ꯆꯞ ꯌꯨꯡꯉ ꯂꯩ ꯑꯗꯨꯅ ꯅ꯭ꯌꯨꯇ꯭ꯔꯦꯟꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯥ ꯍꯥꯏꯗꯅ ꯍꯪꯉꯛꯄ ꯋꯥꯍꯪ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯗꯦ ꯇꯤꯀꯜ ꯑꯅ ꯇ꯭ꯋꯤꯁꯗꯦ ꯇꯤꯀꯜꯁꯤꯗ ꯍꯥꯏꯕꯅꯤ ꯌꯦꯛꯏ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗꯤ ꯃꯥꯟꯗꯦ ꯑꯃꯤꯠ ꯁꯥꯍ ꯃꯥꯜꯂꯦ ꯌꯦꯛꯏꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯥꯜꯂꯦ ꯑꯩꯅꯁꯨ ꯃꯥꯜꯂꯦ ꯂꯧꯖꯕꯅꯤ ꯑꯗ ꯃꯥꯅ ꯍꯥꯏꯕꯅꯤ ꯍꯥꯎ ꯀꯝ ꯗ ꯒꯚꯔꯟꯃꯦꯟ ꯁꯄꯣꯔꯠ ꯗ ꯃꯤꯂꯤꯇꯦꯟꯁ ꯐ꯭ꯔꯣꯝ ꯑꯕ꯭ꯔꯣꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯁꯤꯅ ꯁ꯭ꯇꯦꯠꯀꯤꯁꯤꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯁꯤꯅ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤ ꯑꯕ꯭ꯔꯣꯗꯇꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤ ꯀꯔꯤꯒꯤ ꯁꯄꯣꯔꯠ ꯇꯧꯔꯤꯅꯣ ꯑꯦꯇꯦꯛꯀꯤꯡ ꯁꯤꯚꯤꯂꯤꯌꯟ ꯏꯟ ꯑꯋꯥꯔ ꯀꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯁꯤꯅꯤ ꯃꯣꯏ ꯃꯃꯥꯡꯗ ꯀꯥꯞꯁꯜꯂꯦ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯅꯤ ꯏꯃꯥꯟꯅꯕ ꯃꯣꯏ ꯃꯃꯥꯡꯗ ꯇꯧꯁꯜꯂꯦ ꯑꯗꯨ ꯇꯧꯕ ꯃꯌꯥꯝꯁꯤꯅꯦꯕ ꯑꯗꯨꯅ ꯀꯟꯇ꯭ꯔꯤꯒ ꯁ꯭ꯇꯦꯠꯁꯤꯗ ꯍꯪꯉꯛꯄꯗꯨꯅꯦꯕ ꯃꯣꯏ ꯂꯥꯏꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯅ ꯍꯥꯎ ꯀꯝ ꯗ ꯒꯚꯔꯟꯃꯦꯟ ꯁꯄꯣꯔꯠ ꯗ ꯃꯤꯂꯤꯇꯦꯟꯁ ꯀꯃꯤꯡ ꯐ꯭ꯔꯣꯝ ꯑꯕꯣꯔꯗ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯦ ꯑꯦꯇꯦꯛꯀꯤꯡ ꯁꯤꯚꯤꯂꯤꯌꯟꯁ ꯏꯟ ꯑꯥꯎꯟ ꯀꯟꯇ꯭ꯔꯤ ꯏꯟ ꯁ꯭ꯇꯦꯠ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯤꯁꯤꯗꯩꯗ ꯑꯗꯨꯝ ꯆꯩꯊꯦꯡ ꯄꯤꯗꯅ ꯀꯥꯞꯁꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯇꯧꯔꯤꯁꯤꯅ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯕꯁꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯅ ꯍꯪꯕ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕ ꯁꯨꯝꯕꯝ ꯀꯟꯅ ꯈꯨꯔꯨꯝꯖꯧ ꯂꯣꯏꯅꯅ ꯀꯥꯏꯅꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯦꯕꯤꯁ
Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia-gi apamba model-sing supnadagi lupa lising tara khaktang puthokpiduna loan oina lawba yabagi khudongchaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Khudongchaba si manghanbiganu ngasi mag-contact tawbirau terms and condition apply.